Laithau Kuki Khulda Thawaina Pontha Pikraba Thauba Taraga Humdoigi Mafamda Piroinaba Paudam Mari Suba Yum Thadokuna Satkraba Matungda Iyamba Sulay Isan Nupi Sulayre Ayama Sibabu Karigi Pamuri no Haina Mama da Hairam Ke Imung Tha Asigi Marigi Ayukta Laithau Kuki Khulda Tamthina Hatokraba Mitai Taraga Humdoigi Manungda Yaukiba Andro Kuno Torong Teldage Fanjobam Norenna Yum Thadokuna Satkraba Matung Mahaki Apokpi Mamada Iyamba Sulay Isa nupi su leire ayama sibada karigi pamuri no hairam ki haire thogdok asida leikidraba mitai taraga humdoige imungge miyoi singa mathang unarakpagi makha tarakpada ngarangsu masagi chahi taraga taret khaktamak ngaikhriba fanjobam norengi imunga wari sanarakhe apokpagi mamingna Dharmachandra amasung apokpigi mingna Bino kauwe masil manaw nupa ane nupi amagi manungda mahakna yaimane class 1 dagi 3 fauba Torongthel Primary School da tamlaklaga Class 4 dagi 6 faubana Sanapat ki mahairoi Sindam Sangda tamlakhe Adubu Class 8 fauba Yairipoki Azad High School da tamlamlaga Imungi laita lairana maram oiduna Makhata na tamthaba ngamkhide Chahi nauriba mahakna apang-apangba thabak suduna Imungi mateng panglakbada natana JCB thauba haurakhe Thogdok asida mahaka punna laikhidaba Chingakham Rosanga Luna chana tinaraktuna thabak tauminarakibada natana JCB thauraba faubada punna thongminarakhe Mafam ayambada Kanglup Maselgi lan thorakpadage JCB thauduna thabak sufam leirakhide masidagi masagi Torongthel khul ngakpada yauksenkhe Kuki militants-singna khul asida chatharakiba attack dage khul asigi khunjasing ngakpada khudongthibasing mayoknakhe khul asigi lam fauba makoina khopsilakhe adubu khul ngakpasingna kanna athingba pibadage makoibu mai pakna takthokpa ngamkhibada mahaksu achoba thaudang laukhe mafam kayada khul ngakpa chalakpadage mamana chatana bahairubada Aigidi iyamba sulay isa nupi sulayre ayama sibada imana karigi pamuri bano haina hek hairamkhe mamang tha haurakpadage khul ngakpagi thabak hena thawai yauksilakuna apokpi mamada ima laibaki damakta karigumba khara taunaba chatlage hairamlaga yumdagi thokhe khamba yararoi khangbadage mamana nahaknabu pamlabadi chatloi bungo haina ayaba pikhi haire mamang thadage yumdagi thokraba matungda ahumlak faubade imungi miyoi singa pau phaunaramkhe Adubu mahak laikhidaba thogdok thoktringay numit 10 romgi mamangda mahak Imphal manungda leire awang sekmai romda khul ngakpa chatli haina phongdoklamkhe adubu mahak ki phone mangkhre haiduna mamanaba Roshan gi phone dagi call tawraktuna wari sanakhibane adubu telephone da wari sanakhiba aduna mahak ki khonjel taba roibo oikhi haire tha asigi marida miyoi 13 hale haibagi pau imungna takhe pau asi tabada pokpi mamana mahak soidana yauram lagani haibagi chingnaba phauki hairaduna Lau khoiba ubadi yaujarambani adubu lau loglaba matamsidade chaminaba phangdre haina imungi miyoisingna tengtha hauke mahak laikhidabadage masanupisu examination thaba phauba chattaduna mabungi wakhalda matam chupada ungduna lehaure tha asagi mangada Jenims ki middle sangda chatuna yenglubada imungi miyoi pumnamak thamoi kaikhe mahaki haksangda tamthina otpi naibiraga hatpagi mafam takhe maida thangna yanbagi mami taramkhe Mitna masu kothoklam ki haina imungi miyoisingna phongdorokhe wafam asiga loinana imungi miyoisingna mamitta mapi taraduna laingang na irang ase laksin biramlabade asigumba thogdoksing thoklam loi isa singsu manglam loi haina tengtha hauke